ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯄꯣꯝꯕꯤ ꯆꯦꯛꯂꯥꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯉꯛꯅ ꯊꯣꯛꯂꯒꯗꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯉꯁꯤꯗꯤ ꯑꯩ ꯕꯦꯡꯒꯂꯣꯔꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯅꯤ. ꯑꯗꯨꯅ ꯑꯩ ꯕꯦꯡꯒꯂꯣꯔ ꯆꯠꯅꯕꯒꯤꯗꯃꯛ ꯍꯧꯖꯤꯛ ꯑꯩ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇ ꯑꯩ ꯍꯧꯖꯤꯛ ꯆꯠꯂꯤ. ꯑꯌꯨꯛꯀꯤ ꯄꯨꯡ 8:30 ꯇꯥꯕ ꯃꯇꯝꯗꯒꯤ ꯑꯩ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯅꯤ. ꯑꯦꯌꯔꯄꯣꯔꯠ ꯆꯠꯅꯕꯒꯤꯗꯃꯛ ꯃꯈꯥ ꯇꯥꯅ ꯆꯠꯅ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ. ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ ꯃꯊꯪ ꯀꯣꯔꯣꯅꯥ ꯃꯅꯨꯡ ꯑꯣꯏꯕꯅꯤꯅ ꯂꯝꯕꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯆꯦꯛ ꯇꯧꯅꯅꯕꯒꯤ ꯄꯨꯂꯤꯁꯇꯤ ꯑꯗꯨꯝ ꯈꯔꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ. ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯗꯣꯛꯅ ꯃꯗꯨꯒꯤ ꯍꯥꯏꯗꯤ ꯌꯥꯝ ꯀꯟꯅ ꯆꯦꯛ ꯇꯧꯕꯗꯤ ꯑꯣꯏꯔꯛꯇ꯭ꯔꯦ. ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯑꯦꯌꯔꯄꯣꯔꯠꯇ ꯆꯠꯀꯗꯕꯅꯤ나 ꯃꯗꯨꯒꯤ ꯆꯦ ꯆꯥꯡ ꯂꯣꯏꯅ ꯁꯨꯔꯒ ꯆꯠꯄꯅꯤꯅ ꯃꯗꯨꯒꯤ ꯊꯣꯏꯗꯣꯛꯄ ꯑꯩꯈꯣꯏꯗꯗꯤ ꯐꯖꯅ ꯆꯦꯛꯇꯤ ꯇꯧꯔꯛꯇ꯭ꯔꯦ. ꯆꯦ ꯆꯥꯡꯗꯣ ꯂꯣꯏꯅ ꯎꯠꯄꯅꯤꯅ. ꯑꯩꯅ ꯆꯠꯂꯝꯗꯥꯏ ꯌꯧꯕꯒꯤꯔ ꯈꯪꯗꯦ ꯅꯣꯡꯁꯤꯁꯨ ꯑꯗꯨꯝ ꯆꯨꯊꯔꯛꯏ. ꯌꯥꯝ ꯄꯥꯅ ꯆꯨꯔꯛꯏ. ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯦꯌꯔꯄꯣꯔꯠ ꯌꯧꯁꯤꯜꯂꯛꯑꯦ. ꯌꯦꯡꯃꯤꯟꯅꯁꯤ. ꯃꯌꯥꯝꯁꯨ ꯈꯔ ꯆꯦꯛꯁꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯀꯣꯔꯣꯅꯥꯗꯒꯤ ꯌꯥꯝ ꯂꯥꯞꯅ ꯂꯩꯕꯤꯔꯝꯃꯣ. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠ ꯌꯧꯁꯤꯜꯂꯛꯑꯦ. ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠ ꯃꯅꯨꯡꯗꯅꯤ. ꯏꯝꯐꯥꯜꯒꯤ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯦꯛ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯆꯪꯉꯒꯅꯤ. ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯨꯡ 9:30 ꯇꯥꯔꯦ. ꯑꯦꯌꯔꯄꯣꯔꯠ ꯌꯧꯔꯛꯄꯗ ꯑꯩꯈꯣꯏ ꯃꯥꯡꯗ ꯎꯔꯤꯁꯤ ꯆꯦꯛ ꯇꯧꯅꯅꯕ ꯃꯐꯝꯅꯤ. ꯑꯗꯨꯒ ꯍꯧꯖꯤꯛ ꯎꯠꯆꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯥꯎꯟ ꯃꯅꯨꯡꯅꯤ. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯦꯛ ꯇꯧꯕ ꯂꯣꯏꯔꯒ ꯃꯅꯨꯡꯗ ꯆꯪꯉꯛꯑꯦ. ꯃꯤꯠꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯦꯌꯔꯄꯣꯔꯠ ꯃꯅꯨꯡꯗ ꯆꯪꯂꯒꯅꯤ ꯑꯩꯈꯣꯏ ꯇꯣꯡꯅꯅꯕꯒꯤꯗꯃꯛ. ꯑꯗꯨꯕꯨ ꯀꯣꯔꯣꯅꯥ ꯃꯅꯨꯡ ꯑꯣꯏꯕꯅꯤꯅ ꯃꯤ ꯄꯨꯟꯕꯒꯤ ꯃꯤ ꯇꯤꯟꯕꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯆꯥꯡꯗꯤ ꯈꯔ ꯑꯗꯨꯝ ꯅꯦꯝꯃꯤ. ꯑꯗꯨꯒ ꯃꯥꯡꯗ ꯎꯔꯤꯕ ꯄ꯭ꯂꯦꯟ ꯑꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯇꯣꯡꯉꯒ ꯆꯠꯀꯗꯧꯔꯤꯕꯁꯤ. ꯑꯗꯨꯅ ꯑꯩꯈꯣই ꯆꯦꯛ ꯃꯊꯪ ꯇꯧꯔꯒ ꯑꯩꯈꯣꯏ ꯆꯪꯅꯅꯕ ꯇꯧꯖꯔꯒꯦ. ꯑꯗꯣ ꯆꯠꯅ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ ꯀꯩꯀꯩ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯆꯪꯉꯒ ꯐꯝꯕ ꯍꯧꯔꯦ. ꯑꯗꯨꯒ ꯃꯅꯨꯡꯗ ꯐꯣꯟꯅ ꯚꯤꯗꯤꯑꯣ ꯅꯝꯕꯁꯤꯗꯤ ꯃꯣꯏ ꯑꯦꯂꯥꯎꯠ ꯑꯣꯏꯌꯦꯅ ꯅꯝꯒꯦ ꯌꯥꯗꯦ. ꯑꯗꯨꯅ ꯑꯩꯅ ꯍꯨꯔꯥꯟꯅ ꯃꯇꯦꯛ ꯅꯝꯖꯕꯅꯤ. ꯃꯁꯤꯗ ꯃꯌꯥꯝꯅ ꯄꯦꯟꯅ ꯊꯃꯣꯏ ꯄꯦꯟꯅ ꯑꯗꯨꯃꯛ ꯌꯦꯡꯕꯤꯌꯨ. ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣই ꯍꯧꯖꯤꯛ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯇꯣꯡꯉꯤꯕ ꯄ꯭ꯂꯦꯟ ꯑꯁꯤ ꯄꯥꯏꯕ ꯍꯧꯔꯦ. ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯁꯤ. ꯑꯩꯈꯣই ꯍꯧꯖꯤꯛ ꯄ꯭ꯂꯦꯟ ꯑꯁꯤ ꯇꯞꯅ ꯃꯈꯥꯗꯒꯤ ꯄꯥꯏꯈꯠꯂꯛꯏ ꯃꯊꯛꯇ. ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯋꯥꯅ ꯑꯩꯈꯣꯏꯁꯨ ꯇꯣꯡꯖꯔꯤꯕꯅꯤ. ꯏꯁꯥꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄ꯭ꯂꯦꯟꯁꯤ ꯃꯊꯛꯇ ꯄꯥꯏꯈꯠꯂꯛꯑꯦ. ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ. ꯑꯗꯨꯅ ꯑꯩꯈꯣই ꯍꯧꯖꯤꯛ ꯄꯨꯡ ꯑꯃ ꯆꯨꯞꯅ ꯄ꯭ꯂꯦꯟ ꯑꯁꯤ ꯄꯥꯏꯔꯕ ꯃꯇꯨꯡꯗ ꯀꯣꯜꯀꯇꯥꯒꯤ ꯅꯦꯇꯥꯖꯤ ꯁꯨꯚꯥꯁ ꯆꯟꯗ꯭ꯔ ꯕꯣꯁ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠ ꯌꯧꯔꯛꯂꯦ. ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯨꯝꯊꯔꯒꯅꯤ. ꯑꯇꯣꯞꯄ ꯄ꯭ꯂꯦꯟ ꯑꯃꯗ ꯑꯩꯈꯣꯏ ꯁꯤꯜꯂꯒ ꯆꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯖꯔꯒꯅꯤ. ꯃꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯁꯤ. ꯑꯩꯈꯣই ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯄ꯭ꯂꯦꯟ ꯑꯃꯗ ꯁꯤꯜꯂꯒ ꯇꯣꯡꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯆꯦꯛ ꯇꯧꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯀꯣꯜꯀꯇꯥꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯅꯦꯇꯥꯖꯤ ꯁꯨꯚꯥꯁ ꯆꯟꯗ꯭ꯔ ꯕꯣꯁ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯄ꯭ꯂꯦꯟ ꯁꯤꯜꯂꯒ ꯇꯣꯡꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣই ꯆꯦꯛ ꯇꯧꯕ ꯂꯣꯏꯔꯒ ꯆꯪꯉꯛꯑꯦ. ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ. ꯑꯩꯈꯣꯏꯅ ꯇꯣꯡꯒꯗꯧꯔꯤꯕ ꯄ꯭ꯂꯦꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯒꯦꯠ ꯅꯝꯕꯔ 20ꯗ ꯂꯥꯛꯀꯗꯕ ꯃꯔꯝꯅ ꯑꯩꯈꯣꯏ ꯒꯦꯠ ꯅꯝꯕꯔ 20ꯗꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ. ꯑꯗꯨꯒ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯁꯨ ꯎꯠꯆꯔꯛꯀꯦ. ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯑꯅꯤꯁꯨꯕꯗ ꯂꯩꯔꯤꯕ ꯏꯟꯗꯤꯒꯣꯒꯤ ꯐ꯭ꯂꯥꯏꯠ ꯑꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯇꯣꯡꯉꯒ ꯆꯠꯀꯗꯧꯔꯤꯕꯁꯤ. ꯃꯐꯝ ꯑꯁꯤꯗꯁꯨ ꯃꯤ ꯇꯤꯟꯕꯒꯤ ꯃꯤ ꯄꯨꯟꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯟꯊꯩ. ꯃꯔꯝꯗꯤ COVID-19ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛ ꯃꯐꯝꯁꯤꯗ ꯄꯣꯊꯥꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯕꯦꯡꯒꯂꯣꯔ ꯌꯧꯒꯗꯕ ꯐ꯭ꯂꯥꯏꯠ ꯑꯗꯨꯗ ꯑꯩꯈꯣꯏ ꯇꯣꯡꯅꯅꯕꯒꯤꯗꯃꯛ ꯆꯦꯛ ꯇꯧꯔꯒ ꯑꯩꯈꯣꯏ ꯆꯪꯉꯛꯑꯦ. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐ꯭ꯂꯥꯏꯠ ꯃꯅꯨꯡꯗ ꯆꯪꯂꯒꯅꯤ.
ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯆꯪꯉꯒ ꯐꯝꯃꯒ ꯂꯩꯔꯦ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯃꯅꯨꯡꯗꯁꯨ ꯃꯈꯣꯏꯒꯤ ꯑꯦꯌꯔ ꯍꯣꯁꯇꯦꯁꯅ ꯑꯆꯥꯄꯣꯠ ꯌꯣꯟꯕꯒ ꯑꯗꯨꯝ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯁꯨꯝ ꯂꯩꯔꯒ ꯆꯥꯅꯔꯤ ꯄꯣꯠ ꯆꯩꯗꯤ ꯑꯗꯨꯝ ꯈꯤꯇꯪꯗꯤ ꯑꯗꯨꯝ ꯇꯥꯡꯉꯦ ꯐ꯭ꯔꯤꯗꯗꯤ ꯌꯦꯟꯗꯦ sida urisi moi gi pot jolini ko aduga moi free dagi sungyen jeng deba aduna khoi hoje Bangalore gi airport jaurae khoi hoje airport gi kumdhara ga khoi mapan da tholak na bagi dama khoi bus ta tongi masigi tongi ba bus hinani khoi mapan da puthorakadoisi aduna khoi hoje mapan da ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯄꯣꯠ ꯆꯩꯗꯨ ꯄꯨꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯦ ꯂꯝꯕꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯤ ꯂꯝꯕꯤꯗ ꯊꯣꯛꯀꯗꯕꯒꯤ ꯑꯗꯨꯅ ꯏꯁꯥꯒꯤ ꯄꯣꯠ ꯆꯩꯗꯨ ꯐꯖꯅ ꯆꯦꯛ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄꯣꯠ ꯑꯗꯨ ꯄꯨꯔꯒ ꯊꯣꯛꯂꯛꯂꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨ ꯌꯧꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯕꯁ ꯃꯅꯨꯡꯗ ꯇꯣꯡꯉꯒ ꯑꯩꯈꯣꯏ ꯆꯠꯄ ꯍꯧꯔꯦ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯏꯝꯐꯥꯜꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯂꯣꯔꯒꯤ ꯑꯦꯌꯔꯄꯣꯔꯠ ꯇꯥꯟꯅ ꯉꯁꯤꯒꯤ ꯖꯔꯅꯤ ꯑꯁꯤ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯂꯥꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯀꯗꯣꯔꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ